Hello everyone, mayam bukurum jari ngasidi rau atau thongbong yang minarase rau se Kamen Ashinbaga thonga doine hawai thrak alu kari kra kaim hapta bidako Kamen Ashinbaga dang thong doine do mayam kamaina mahi hauna Kamen Ashinbaga thong bayai kamaina thong gadage habdo ai mayam do ucharage ngasi thongiba rau athong base yam haw gibako duduna ne mahi se kitang di kange dubu mahi se koige Kamen Ashinbaga ka tawraga tola chage bada koigi lemhau da bai tare makata na yeng minarase kamaina thongge habado sida leijare aigi ingredients sing koigi Kamen sim je kupna soiba khara yaure chauna soiba khara mi yaure bako daga moro atekpa tangkhai khaido aga khara mi yaure chanam sing adagi tilau khara adai nga tawbo khara duga maru marang kari krai duna huren thongba kan haira age bako ado thau se haijarani gam thau oina laujare duga thau se sare hai kan duda Jira ne methi maru ne hapchalaga ngakta ngobirane ba ado mabani je ngak khara ngawra matungda koigi tilom soibado adu khara hapchanjarani mu apot pirani duga mu singa suba chanam suba sai sura thamba jingdo adu dum hapsan jarani duga ngaktam otpirani ka dana bang ottoine bako mai je leitaraga ka thokraga di hawte ba aduga moro atekpa do hapsan jarani umrok leiraga di umrok sum happy be yare jira suba maru marang asuba adagi phadigom asuba khara black pepper powder khara aduga ngaktam otpirani black pepper powder se happy ko jang sanga thongbada yam hawbani aduga hing powder khara hapani sisina de dum yadabani na akogi titli sina hekta latest ut oireba titli khara hapani titlai hingdo loidore si chu pamu ye yamna Kamen Ashinba macha kupna soibudo adum hapsan jarane ada aina Kamen Ashinba kupna soira hapi jigi maramje koigi sisina kitang pethara kanda maje nai khairaga mahi oina hapki doine ba doi targa de mahi iu kabdo karoiba koi Kamen Ashinbagi mahi gi mahaudo aduda lak doine ba ko aduna sigi se hapakanda koigi machu ne morok asuba ne thum ne targa hapaga maje ngakta ngobirani duga thum hakhraga din petharani dana adun Kamen Ashinba se pethana bagi damakta thum ja hapaga ngakta otpirani ngobirani makum kumjalaga amuk thamba de hangtoga mu yengba amuk ngauba otpa sise tawraga ngasagi pethadabra du check tawraga ko ngakta ngobirane ba aduga haribop akangba khara hapsare do mahi se yam hawi ko Kamen Ashinbagi ismaina thonga Kamen Ashinbagi mahi yawrokpase totpada chaka totpada ne yam hawi ba do Kamen Ashinba mapum jani ngakani haidana ina Kamen Ashinba siju mapum je ma kano se chauna khara hapchare dum hawbani Kamen Ashinba je chaka totla chabu smaini insang da yawraga ko mapang kangchoi da su dum Kamen Ashinba se idi chaung hape ba hawe ba do ngakang khumjalaga ma je kitang khoigi petha halani ba achobu sisu habdi madi pura to khairaga tawgadabana teng sai macha du di loi ta khaigredana duga sisina chaung haptoine ba apikpaduna ngasai pikna soibuduna mai gravy de laktoine ba ko do ngakta ngobiraga ising mahi hapirani mahi se hapa matamda ising je sahalaga oin hapi doine ko hapsanjarage mahi se do ngaktang otpirani ado si kitang saugalalaga adum nga atawbudo dum hapchanbi yarani buko sida ngaktang sauhalaga adum loishanba yare phadigom keke hapchalaga sida loire ngaktang sauhalaga makum khumjalaga ngaktang thamaga ko sida dum loire benjangje ado mayam aigi video se support tawbiramo like comment share tawbiramo aduga
नौना थेंनबिबा इचिल इनाउसिंग व्यूअरसिंगना सब्सक्राइब तौसिनबिरमो मथंगी अपडेट तौरप कांदा अपलोड तौरप कांदा मियेंग ताबिनबा अदो खंगदे मयामना तौनैना आइसु तौरिने मतम सुम कनो तौबदुदा अदो लोइजरे इंजांग से आई हापचनजरागे सर्व तौरागे मयाम चाक फोंग फोंग साबगा nga atawbasiga sumaina totlaga chaba yam hawbane adu mahi sidi yam hawriko aduga sisina nga marum ngobane bako nga marum ngobasi su mathangi da oina lakjarage sisina aina video se yamna sangmangrane na ko lapu irombane nga tawbasine nga marum ngobasine combo se maga aina thongjabane ba adu lapu irombagi na mamangi previous keno ida upload tawjagare bako aduga nga tawbasine mathangi dana nga marum ngobodo ai hapjanjarage अदो चाकोबुदी चटप फंगजाहौद्रे अदो चाकोब चत्तबगी आइना सिगी मथेल कोइसिंगसे लांगजरगा आइना दुम सिनजरे मयाम खंगदे करी हाइदोइनो चाकोब चत्तबगीसु थवाइसे याम नुंगाइते अदो थैंक यू फॉर वाचिंग माय वीडियो